mayam ngasigi sina 2026 March thagi Rashifal ni ko grahagi transit ki matung ina yangpani saubudi saramani mayam video je kitang thendo khore ko do waro bi gono aiju Danu Rashi oi ko Danu Rashi oi bane sani gi daya je tak chahi ji le phana na ngak thoga do dasa je hekta tare yade ko adu duna ai asomda su numi mari mangani chapcharu re adu da su ai pot khara hangjare ko haidi sani khuramo di hai adu ai ngonda su sani khuramo hai ai sani daya leibani na tawada sani photo ek thela khuramo su nongai ta isa ka nam phawi dana ko adu duna hangjaru bane adu moi gi crystal ama leiba male adu gi do ai ju yenge ko phadi am phaje adu manung du da graha sing du yaw bai tare adi crystal do itara ga di hek thammaga play haidi like khurna ba hapam da thammaga dum khurma ju ka sukai din ko adu do ai chen gen harame adu produkta ga di pambi le so edum hapchara ke ko adum loba yani adu ga amana khoi gi imung da dak thokiba thokdok ni ko adu yumda dasalang ban adai yam tasalak tara ga di kuthi yengbagi kasu mathok ta de ko tasengna aigishu oja guru lei oja mai belai mawon da taraga khoi imung je kitang dasa tar pa khoppa adumain tarok padagi yengu kan sida haidi khoi gi laindau lei ba jaga ju kitang fatta ba haidar mayai ka da laiga damne ko laindau se ado laindau sana maina haidi moina ngarok tar di mi su ngawe ko adu mafam chana phamba langa leita tar ga di mi su ngawe de yum da laning da ba yum de ma pan thok ra di wakhal di punun nungai ba yum hek chang ba nungai ta ba dai di mi je unabda yumgi mi ga je unaba khuding adum khapuka takhana ba khotpa ko adu sidi mi ne yengjala pa khotpa du su yawi ba du na akhang bale ga di rama amai bi ko akhang bale ga amtang adumai tor yengthopiyo ko ai yumna ga tamna ba khotpa yam tawri khoi jo adu na yengtho ka hojik pudi phare go ai di makai mari uchuk jera ga langting ba khotpa yam tawe yam lei ko hai thaja da ba ya da ba sunate hai di lei ta ba sunate lei su lei ko adu du na ne adu phare Mars tagi ko Rashifal Mens Rashi da hamjarage yengjar kado isina nangi health study relationship aduga marriage life kamai chak tawgani lakna labor laitabra career kamai tawgani sigini ko aduga sida yang kado health care ga pura santokna yengada banate ko haidi chapo khaktani yengada aduga mathangi video dai pura mamutana yengake haidi kari ke tholokpa yai hadu to ngana ko Mens Rashi ko ahambagi Mens Rashi ko ina grahagi transit ki matung ina yang pani Mens Rashi ko ina health ki problem da ke le kani ha matanda ankle aduga khong gi mari leina bada nungai ta bada overthinking ko si gym leire study ki matang da nang tawri ba thabak to di chumme ko chum tar ga sunang wakhal divert tawgani hai ko wakhal divert tawgani hai ado hairi pupache soira ka dawa leibu ni ko ina hajere sima semthok pi aduga date 15 mamang da exam thagi bana tra exam leibo oi tar ga di 15 mamang da di yamna phai hai ko maram di surya je panthawni akhoi gi oina ko surya na supporter lei hai ko aduga love life ta kamai tawni ham to rahu ketu rahu su laire ketu su love life ta di kitang misunderstanding leina ni nang khara phatha da ba ya roi ko nangi partner khara sagon ba yai hai aduna misunderstanding leina khara phatha biu aduga marriage life ki oina di matam khara tongan leina ba yai hai ko tongan leina ba se aphabo obi ai phatha da obi ani mak to ko amana laiminaraga su saunaraga kaungna da ba hai tare adumaina tawba yai ko marriage life ki si aduga nangi luck leibra hai taraga di lakti lei hai ko lakti lei han dei tawge khanba thabak khalamba waraga su hauba yai hai ko aduga issue leiramba loirak pe yai hai ko 11 March ki matungda aduga career gi matang dana khangba kan biu hai ko khangba kan biu responsibility yamgani thabak su thabak nungai train khanba su yai ko thabak mafam ai tare thabak mafam nungai train khanba yai maramdi shani 12 house da lei ko shani 12 house da lei aduna thabak nungai train khanba yai adubu nungai tre kho tre thabak tokpadi tawbiga no hai ko nang accept to na hai nang onda lai responsibility adu mayam do accept to patient khangba kan biu hai ko aduna tungda adugi afabor kani hai ko Mens Rashi gi oina mayam mathangda Vrishab Rashi gi ko grahagi transit ki matung ina yengjarakpani health study love marriage luck leibra leitabra career sigi taruk se yengjarakani grahagi transit ki matung ina ko Vrishab Rashi gi di health ki oina ko grahagi singi transit tarok pa si je mafam chap tawre ko health ki thoidok pa leite hoi nangi kundli da dasa leiramaga di health ki tang ngai ta ba adu health ki oina di grahagi transit ki matung ina di health kemta leitre thoidok ko study ki oina exam layer jo dum phana chatlani confidence laini aduga ego tang laigano hai ko sitang laigano
ꯗꯤꯁꯤꯖꯟ ꯂꯧꯒꯦ ꯈꯟꯕ ꯂꯧꯕꯤꯌꯨꯀꯣ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯗꯤ ꯒ꯭ꯔꯍ ꯂꯣꯏ ꯐꯅ ꯆꯠꯂꯅꯤ ꯂꯣꯏ ꯐꯔꯅꯤꯀꯣ ꯂꯚ ꯂꯥꯏꯐ ꯀꯣ ꯂꯚ ꯂꯥꯏꯐꯇꯁꯨ ꯒ꯭ꯔꯍ ꯁꯤꯗꯁꯨ ꯒ꯭ꯔꯍ ꯂꯣꯏꯅ ꯐꯔꯦ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯞꯇ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃ ꯈꯪꯍꯧꯗꯅ ꯈꯠꯅꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯎꯅꯖꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯂꯩꯔꯝꯕꯁꯦ ꯍꯦꯛ ꯎꯅꯔꯒ ꯀꯩꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯐꯠꯂꯞ ꯈꯠꯅꯔꯛꯄꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯁꯗꯟ ꯐꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯂꯩꯔꯛꯄ ꯌꯥꯏ ꯑꯇꯣꯞꯄ ꯂꯩꯇꯦ ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤꯀꯣ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯕꯤꯖꯤ ꯈꯔ ꯑꯣꯏꯒꯅꯤ ꯑꯗꯨꯗꯨꯅ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏꯀꯣ ꯃꯥꯒꯤ ꯃꯇꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯛꯀꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯚ ꯔꯥశꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯛ ꯆꯦꯝꯗꯤ ꯌꯥꯝꯅ ꯐꯔꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯂꯣꯔꯠꯁꯦ ꯐꯥꯔꯁ ꯍꯥꯎꯁ ꯑꯗꯨꯒ 9 ꯍꯥꯎꯁ 11 ꯍꯥꯎꯁꯇ ꯄꯨꯂꯞ ꯂꯩꯔꯦꯀꯣ ꯂꯣꯔꯠꯁꯦ ꯅꯪꯒꯤ ꯑꯗꯨꯗꯨꯅ ꯅꯪ ꯂꯛ ꯂꯩꯔꯗꯤ ꯂꯣꯏꯔꯦ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯇꯧꯕꯤꯔꯣ ꯕ꯭ꯔꯤꯁꯚ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯐꯥꯔꯁ ꯍꯥꯎꯁ 9 ꯍꯥꯎꯁ 11 ꯍꯥꯎꯁꯇ ꯅꯪꯒꯤ ꯂꯣꯔꯠꯁꯦ ꯄꯨꯟꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯂꯛ ꯐꯖꯅ ꯄꯤꯔꯦ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯂꯩꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯏꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯕ ꯌꯥꯏꯀꯣ ꯊꯕꯛ ꯐꯪꯗꯕ ꯑꯣꯏꯔꯒꯁꯨ ꯐꯪꯕ ꯌꯥꯏ ꯏꯐꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯌꯨꯀꯣ ꯂꯛ ꯂꯩꯔꯤꯅꯤꯅ ꯊꯕꯛ ꯐꯪꯕ ꯌꯥꯏ ꯏꯐꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞꯇ ꯑꯣꯏꯌꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯃꯔꯩ ꯁꯪꯗꯥꯅꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯏꯁꯣꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯃꯔꯝꯗꯤ ꯂꯛꯇꯣ ꯂꯩꯔꯕꯅꯤ ꯀꯦꯔꯤꯌꯔꯁꯨ ꯆꯨꯝꯃꯛ ꯇꯥꯔꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯑꯩ ꯈꯛꯅꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄꯤꯒꯅꯨ ꯍꯥꯏꯀꯣ ꯑꯗꯨꯗꯩ ꯁꯣꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏ ꯕ꯭ꯔꯤꯁꯚ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯑꯩ ꯑꯗꯨꯒ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯊꯥꯔꯛꯀꯦꯀꯣ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯚ ꯔꯥశꯤꯒꯤꯁꯨ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯥꯔꯆ ꯊꯥꯁꯤꯗ ꯀꯩꯀꯩ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯊꯪꯗ ꯃꯦꯊꯨꯟ ꯔꯥశꯤꯀꯣ ꯃꯦꯊꯨꯟ ꯔꯥశꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯦꯊꯨꯟ ꯔꯥశꯤꯒꯤꯁꯨ 2026 ꯃꯥꯔꯆ ꯊꯥꯁꯦ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯇꯨꯝꯗꯤ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯕ ꯁꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯁꯤꯅ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯑꯗꯨꯒ ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯦꯔꯤꯌꯔ ꯁꯤꯒꯤ ꯇꯔꯨꯛꯁꯦ ꯌꯦꯡꯖꯔꯛꯀꯦꯀꯣ ꯃꯦꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊꯀꯤꯗ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗꯒꯤ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯍꯣꯏ ꯅꯥꯔꯛꯄ ꯑꯗꯨꯒꯨꯝꯕꯅꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁ꯭ꯀꯤꯟꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯚꯦꯅꯁ 10 ꯍꯥꯎꯁꯇ ꯂꯩ ꯚꯦꯅꯁ 10 ꯍꯥꯎꯁꯇ ꯂꯩꯔꯗꯤ ꯂꯣꯏꯔꯦꯀꯣ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯚꯦꯅꯁ 10 ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯅ ꯁ꯭ꯇꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦꯀꯣ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯃꯦꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯚꯦꯅꯁ 10 ꯍꯥꯎꯁꯇ ꯂꯩꯔꯦ ꯂꯚ ꯂꯥꯏꯐꯀꯤꯀꯣ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯁꯤꯡꯒꯜ ꯑꯣꯏꯔꯒꯗꯤ ꯅꯪ ꯋꯥꯔꯛ ꯄ꯭लेꯁꯇꯒꯤꯀꯣ ꯋꯥꯔꯀꯤꯡ ꯄ꯭लेꯁꯁꯦ ꯊꯕꯛ ꯇꯧꯕ ꯃꯐꯝꯗꯒꯤ ꯈꯪꯅꯔꯛꯄ ꯌꯥꯏꯀꯣ ꯁꯤꯡꯒꯜ ꯑꯣꯏꯔꯒꯗꯤ ꯃꯦꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯄꯣꯠ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯊꯣꯛꯇꯧꯔꯦꯀꯣ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯗ ꯇꯣꯄꯤꯛ ꯑꯃꯗ खितंग हवाजे चुम्न वारी सानरमदि कैगुम हेक लागा ताप ता खना थोकपा हाइतारे अदुगी पोतुमा हदक मार्च थाजे थोकपा याइको मिथुन राशिगी ओइना अदुगा थोलपा याबा याबदो खक्तनिको आइना हाइजे खितंग नेगेटिव ओइबदो अतोपा दशा याम लेबदुदि अइ दुम हाइजरके अदुगा अफबगैदुदि दुम लोइ फनम चलनिनेबो अदुगा मैरिज लाइफ की ओइना नंगी गुरु जे 7 हाउस दा लइबको 7 हाउस दा लइबना ते 7 हाउस दा येंगेबा नंगी गुरु सिना अदुदुना मैरिज की ओइना याम मैरिज की ओइना फरेको प्रॉब्लम लेरंबा लोइसनबा मतम ओइरानी कैनोगी दिगो मिथुन राशि की ओइना अदुगा लक हाइतारगदि सूर्य 15 देगी लाकनी सूर्य 15 दे लाकनी अदुना नंगी शनि जे वीक ओइनीबको शनि सोनगनी अदुना लक से कम कांदा लइनी हाइ कांदा डेट 15 गे ममांगदा लक से लइनीगो अदुगा कैरियर की ओइना डिसिप्लिन यामना लइरनी अदुगा थबक तौबा खोटपा अदुम याम फना अदुम चलनिको मरमदि 10 हाउस ता शनि ले 10 हाउस शनि लेरदी यारेको 10 हाउस शनि लेबा आइजे नंगी कैरियर जिदा नंग थिंगबा कछु ngमरगो थबक फंगदबो ट्राई तौबियो मरमदि कैरियर जिदा शनिना 10 हाउस ता लैतारगदि अदुम पिरानिको नंग तौरगदि पिरकनी तौरगदि पिरोइको शनि लेबनिना मिथुन राशि की ओइना कैरियर अदुम याम फन चली थबक फंगदबा लेरगसु अदुम थबक येंबियो मथंगदा कर्क राशि की ngасagi ग्रह की ट्रांजिट की मतुंग नि यांगपनी हेल्थ अदुगा स्टडी लव मैरिज लाइफ लक लेबर लाइतब्रा कैरियर कमाइन तौनी सिगी तरुक से यंजरकपनी को अदुगा कर्क राशि की मार्च थाजिद करी करी थोलक पय याय हाबदुमा आई नोनी सिदा वीडियो सोयन थागत चरके कई थोलक पय याय हाबदुम को कर्क राशि की हेल्थ क्या नारोगे कर्क राशि की ग्रह की ट्रांजिट की तंग फजदे को अदुदुना इसा पुक कंथोरक्पा पुक नुआइतबा इसा नोय खलक्पा डायबिटीज प्रॉब्लम लेरक्पा अदुगुम्बा तौबा याइको हेल्थ की ओइना स्टडी की ओइना
concentrate tꯧbiyo concentrate tꯧdabdi swa yaroi concentrate tꯧda taragadi soirakani ko Mars-je focus watpa yai nang nasada focus watpa yai do focus tꯧdaba yaroi hai ko study je focus taubiyo kitang di lui hai ko study gi haidi focus taudragadi hai ko concentrate taubiyo duna ko aduga love life complain yam tongnaba matam oini ko Mars thaje haidi pendaba phongdoknarakpa aduduna maram oraga yeknaba oigiba yai hai ko love life ki oina si ai hoji haijare je shape haidi soirakadaba adu khaktani ko adu kai thorakadabna haidi ai punna dum haijarake aduga marriage life ta oragadi marriage life ki di ong phare ko marriage life ki oina di nangi partner na su nang yam nungsi aduga nang na su mayam nungsi je ko adum nungai na dum chakadi aduga asoiba ma haraga di yam toy saubi gano hai ko kitang tawbadu chau saubu nangi partner da nang na adu do tawbi gano hai ko karkarasi oina luck oitaraga di luck ti me dagi oina laire hojiki oina di achauba decision lobi gano hai ko achauba decision invest taw boigra moigra tawbi gano me de luck me dagi lai graha gi transit ki matungina yang pani ko graha di chingna lakpado aduduna lakti medagi lay aduga career gi oina di thabak che career leitraga jo nasana tanda stress pu lo da logjabo ko adumaina oibe yai aduga hojik so dum chumbre yambiyo ko poche hadi ma saujala abani na hai tare aduga nang satisfy oi jadaba hai tare ko thabak ta aduga April day budi pharakani hai ko thabak ki aduga hojik ki oina di amna hathu atu na tobigano mathak thumajing na warau gi ba yai hai ko karkarasi gi oina karkarasi wi oina hadak tha se average ta dum leire yam pha busna tre ko yamna phata busna te adum average ta leire mathangda Sinha rasi gi ko Sinha rasi gi su graha gi transit ki matung ina yangjarakpani health study love life marriage life luck level laitabra career gi ko siji yang pani aduga kari tholok pa yai habadu de noni ni leraga video soidan thaga charake rasi gi oina graha gi transit ki matung ina yang pani Sinha rasi gi health ki oina haitaraga di immune system immune chonda ba ko immune down oni immune down oira banina adum anayek yorok pa yai ko kitang isa te ka det 10 dagi ni ko 10 mamang da ka sukai de det 10 gi matung dagi di kitang immune system down chalok pa yai aduga study gi oina hai taraga di horok pada kitang nungai roi ko adu matung dagi di pharakani thakai chalak pa dei di ko aduga nang tawdaba thabok lerga di tawbiyo ko aduga amu lairiki maram da hai tare lairiki maram da amu kari go posak am da yang ka hen lupsala khanjan bi gano ko aduduna nang khidang sorak pa yai aduga nangi hana dagi January February da tarami ba nangi routine do adu change to bi gano hai ko adugi routine do chapi hoji another routine change to gano hai ko aduga love life ki oina hai taraga di support ti tawnei ko nang nasu support tawni nangi partner ro support tawni aduga pangsau da di sangani hai ko pangsau da sangani adu khangau da wa phat phat haido kano hai ko khangau da na sana phajana khandaraga wa haibiyo hai ko love life ki oina aduga marriage life ki oina hai taraga di level am da chapiyo hai ko level am da chapiyo nangi partner che kitang dominating sumaina oibe hai ko aduna nang jo dum dominating oibiyo hai ko mana khali na chumme na khanbado adumaina leini hai ko aduna nang wanda warak pa yai aduna su nang jo dum chamana na mana tawriba mo taw adu dum tawbiyo hai ko aduga nangi partner gi health kitang nungai roina hai ko marriage life ki oina adu luck leibra harga di luck lei ko adu career da hai taraga di career gi di phare job phangdaba lerga try to biyo ko luck leibani na career di dum pharani masana ko career phare ija leini smart oini confidence leini thabak phasana tawni tawadu mina thabak yamna nangwanda sijina gani hai ko Sinha rasi gi oina mathangda mayam kaina rasi ko kaina rasi gi chamane graha gi transit ki matung ne yangjarakpani charakpani ko health adagi study love life marriage life luck level laitabra career gi matang ko thaba phangadra phangoidra dum ji yaujarage aduga mathang gi video dai kaina rasi gi oina su Mars tha sida kari tholok pai yai habdo adum ga ai punna thaga charake ko ngasi gi di Rashifal oina graha gi transit matungina yangjarakpani ko health ki oina kaina rasi gi health ki oina isa nungai roi hai ko isa di nungai roi nang chatningba langningba phawdaba tumina lainingba adumaina leirani hai ko study gi oina achauba decision amadi lowdore hai ko achauba je lowde je si makha da habirakpada nangi focus e nungsinabdo oina wakhal je divert tawre na hai ko Mars tha je aduna maram moraga nang decision je like ta natraga nungsina ani je makta ma lowba yai ko aduna study maram do itaraga di like to oina decision lowbiyo ko nungsinabdo wakhal yam divert tawbigino aduga love life to itaraga di
ꯄꯥꯔꯠꯅꯔꯒꯤꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯄꯥꯔꯠꯅꯔꯒꯤꯗꯤ ꯌꯥꯝ ꯐꯔꯦ ꯄꯥꯔꯠꯅꯔ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯤ ꯂꯩꯅꯗꯣꯏ ꯃꯔꯝꯁꯦ ꯅꯪꯉꯣꯟꯗꯒꯤ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯪ ꯅꯁꯥꯅꯗꯤ ꯈꯪꯖꯔꯣꯏ ꯑꯩꯅꯗꯤ ꯆꯨꯝꯃꯦ ꯑꯩꯅ ꯀꯩꯝ ꯇꯧꯈꯤꯗꯦꯅꯗꯤ ꯂꯩꯖꯕꯀꯣ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯒꯤꯗꯤ ꯁꯣꯏꯔꯛꯄꯗꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯀꯣ ꯂꯚ ꯂꯥꯏꯐꯀꯤ ꯑꯗꯣ ꯁꯤ ꯑꯩꯅ ꯌꯦꯡꯖꯔꯒꯦ ꯁꯣꯏꯔꯛꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯑꯗꯣ ꯀꯩ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯑꯗꯨꯒꯤꯗꯨꯅ ꯑꯩ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀே ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯀꯦ ꯏꯃꯨꯡꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯕꯤꯖꯤ ꯑꯣꯏꯔꯤꯕꯗꯣ ꯑꯗꯨꯗ ꯅꯪꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯥꯅ ꯕꯤꯖꯤ ꯑꯣꯏꯔꯦ ꯄꯣꯠꯇꯨꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯀꯣ ꯃꯦꯔꯦꯖ ꯂꯥꯏꯐ ꯌꯥꯝ ꯐꯩ ꯂꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯂꯛ ꯂꯩ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁꯇꯅ ꯍꯦꯟꯅ ꯂꯛ ꯄꯤꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦꯔꯦꯖ ꯂꯥꯏꯐꯇꯁꯨ ꯁꯤꯗꯁꯨ ꯐꯅ ꯑꯗꯨꯝ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅꯀꯣ ꯆꯞ ꯃꯥꯟꯅꯩ ꯂꯛꯇꯁꯨ ꯕꯤꯖꯤꯅꯦꯁꯇꯅ ꯍꯦꯟꯅ ꯄꯤꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗ ꯑꯣꯏꯇꯥꯔꯒꯗꯤ ꯖꯣꯕ ꯐꯪꯕꯒꯤ ꯂꯝꯕꯤ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯀꯣ ꯖꯣꯕ ꯐꯪꯅꯤ ꯅꯠꯇꯕ ꯖꯣꯕ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯇꯥꯛꯂꯛꯀꯅꯤ ꯑꯗꯣ ꯂꯝꯕꯤꯁꯦ ꯇꯥꯛꯂꯛꯄ ꯄꯣꯠꯇꯣ ꯀꯩꯗ ꯇꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯄꯤꯕꯤꯕ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯃꯔꯝꯗ ꯑꯗꯩ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯔꯝꯗ ꯑꯗꯨꯒꯨꯝꯕꯗ ꯊꯕꯛ ꯂꯥꯛꯄ ꯌꯥꯏꯀꯣ ꯂꯝꯕꯤ ꯇꯥꯛꯂꯛꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨ ꯊꯕꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯐꯪꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯇꯧꯔꯕ ꯏꯆꯤꯟ ꯏꯅꯥꯎꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯐꯩꯀꯣ ꯂꯛ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯐꯩ ꯑꯗꯣ ꯋꯥꯈꯜ ꯆꯃꯝꯅꯕꯗꯤ ꯂꯩꯅꯤ ꯍꯥꯏꯀꯣ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯇꯨꯂꯥ ꯔꯥశꯤꯒꯤꯀꯣ ꯇꯨꯂꯥ ꯔꯥశꯤꯒꯤꯁꯨ 2026ꯀꯤ ꯃꯥꯔꯆ ꯊꯥꯒꯤ ꯔꯥశꯤꯐꯜꯅꯦ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡꯏꯟꯅ ꯌꯦꯡꯉꯛꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯇꯨꯂꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯥꯔꯆ ꯊꯥꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅ ꯑꯩ ꯄꯨꯟꯅ ꯑꯗꯨꯝ ꯔꯥశꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯁꯤꯅ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯅꯤ ꯒ꯭ꯔꯍꯒꯤꯀꯣ ꯍꯦꯜꯊꯅꯦ ꯁ꯭ꯇꯗꯤꯅꯦ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯦꯔꯤꯌꯔꯒ ꯁꯤꯗ ꯌꯦꯡꯉꯛꯄꯅꯤ ꯑꯍꯥꯟꯕꯗ ꯇꯨꯂꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯧꯖꯔꯛꯑꯒꯦ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯑꯇꯣꯞꯄ ꯂꯩꯇꯦ ꯁꯔꯨ ꯆꯤꯛꯄ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯄꯨꯛꯆꯥ ꯆꯥꯕꯤꯒꯅꯨꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯔꯥꯍꯨ ꯂꯩꯔꯦꯀꯣ ꯔꯥꯍꯨ ꯂꯩꯔꯦ ꯑꯗꯨꯅ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯅꯤ ꯑꯗꯨꯒ yumda ꯂꯩꯇꯕ ꯌꯥꯏꯀꯣ yumda ꯂꯩꯇꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯕꯣꯔꯗꯤꯡ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯗ ꯁ꯭ꯇꯗꯤꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯗꯤꯒꯤ ꯃꯔꯝꯗ yumda ꯂꯩꯇꯕ ꯌꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯃꯤꯅ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯐꯠꯂꯥꯎ ꯇꯣꯛꯊꯣꯛꯄ ꯃꯥꯅ ꯍꯥꯏꯗꯨꯅ ꯆꯨꯝꯒꯗ꯭ꯔꯥ ꯃꯥꯏꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯀꯣ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯎꯅꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯗꯕ ꯎꯅꯔꯦ ꯄꯥꯈꯠꯇ ꯈꯠꯅꯕꯀꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯅꯣꯏꯕꯥꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯧꯀꯣ ꯑꯗꯨꯅ ꯐꯩ ꯑꯗꯨꯕꯨ ꯂꯚ ꯂꯥꯏꯐꯀꯤꯁꯦ ꯑꯩ ꯌꯥꯝ ꯐꯩꯗꯤ ꯍꯥꯏꯔꯣꯏ ꯃꯔꯝꯗꯤ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄꯗꯀꯣ ꯈꯤꯇꯪ ꯑꯦꯚꯔꯦꯖꯇ ꯂꯩꯔꯦ ꯌꯥꯝ ꯐꯩꯁꯨ ꯍꯥꯏꯔꯣꯏ ꯌꯥꯝ ꯐꯠꯇꯦꯁꯨ ꯍꯥꯏꯔꯣই ꯂꯚ ꯂꯥꯏꯐꯀꯤꯁꯦ ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤꯗꯤ ꯌꯥꯝ ꯐꯔꯦꯀꯣ ꯑꯥꯔꯒꯨꯃꯦꯟ ꯈꯤꯇꯪ ꯂꯩ ꯑꯗꯨꯗꯤ ꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯝ ꯈꯔꯗꯤ ꯁꯪꯒꯠꯅ ꯇꯥꯕꯅꯤ ꯑꯗꯨ ꯀꯣꯏꯕꯗꯤ ꯌꯥꯝ ꯆꯠꯇꯧꯔꯦꯀꯣ ꯇꯨꯂꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯀꯣꯏꯕꯗꯤ ꯌꯥꯝ ꯆꯠꯇꯧꯔꯦ ꯍꯟꯗꯛꯀꯤ ꯃꯥꯔꯆ ꯊꯥꯁꯦ ꯑꯗꯨꯒ ꯂꯛꯁꯦ ꯑꯅꯤ ꯈꯛꯇꯗ ꯄꯤꯀꯣ ꯏꯟꯚꯦꯁꯃꯦꯟꯒ ꯀꯦꯔꯤꯌꯔꯒ ꯁꯤ ꯑꯅꯤꯁꯤꯗ ꯂꯛ ꯄꯤꯀꯣ ꯑꯗꯨ ꯀꯦꯔꯤꯌꯔꯗ ꯂꯛ ꯄꯤꯔꯗꯤ ꯌꯥꯔꯦꯀꯣ ꯁꯤ ꯑꯅꯤꯁꯤꯗ ꯂꯛ ꯄꯤ ꯑꯗꯨꯕꯨ ꯍꯥꯊꯨꯅ ꯇꯧꯔꯒꯗꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯔꯥꯍꯨ ꯂꯩꯔꯤꯕꯅꯤꯅ ꯔꯥꯍꯨꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯀꯅꯤꯕ ꯅꯪꯅ ꯍꯥꯊꯨꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯁꯣꯏꯔꯛꯄ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯂꯛ ꯂꯩꯇꯥꯔꯒꯁꯨ ꯍꯥꯊꯨꯗꯤ ꯇꯧꯕꯤꯒꯅꯨ ꯈꯤꯇꯪ ꯈꯟꯊꯔ ꯇꯧꯕꯤꯌꯨꯀꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤꯊꯕꯛ ꯐꯪꯗꯕ ꯑꯣꯏꯔꯒꯁꯨ ꯐꯪꯕ ꯌꯥꯏꯀꯣ ꯊꯕꯛ ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯊꯕꯛ ꯐꯖꯅ ꯆꯠꯂꯤ ꯇꯧꯒꯗꯕꯨ ꯃꯪꯒꯜꯁꯦꯀꯣ ꯃꯪꯒꯜ ꯒ꯭ꯔꯍꯁꯦ 11-12 ꯍꯥꯎꯁꯇ ꯌꯦꯡꯉꯦꯀꯣ 11 ꯍꯥꯎꯁ 12 ꯍꯥꯎꯁꯇ ꯌꯦꯡꯉꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯍꯥꯊꯨ ꯇꯧꯒꯅꯣꯅ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯔꯤꯈꯩ ꯍꯥꯊꯨ ꯇꯧꯒꯅꯨꯀꯣ ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁꯇꯩꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯁꯦ ꯅꯪꯒꯤ ꯊꯕꯛ ꯋꯥꯔꯛ ꯄ꯭ꯂꯦꯁꯇꯣ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯣ ꯑꯗꯨ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯈꯔ ꯅꯨꯡꯉꯥꯏꯔꯣই ꯑꯗꯨꯕꯨ ꯁꯅꯤ 6 ꯍꯥꯎꯁꯇ ꯂꯩꯕ ꯁꯅꯤ 6 ꯍꯥꯎꯁꯇ ꯂꯩꯔꯒꯗꯤ ꯌꯥꯔꯦꯀꯣ ꯃꯔꯝꯗꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯀꯩꯝꯇ ꯀꯤꯔꯨꯔꯅꯣ ꯃꯔꯝꯗꯤ ꯁꯅꯤꯅ 6 ꯍꯥꯎꯁꯇ ꯂꯩꯔꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯂꯣꯏꯅ ꯉꯥꯛꯄꯤꯔꯛꯑꯅꯤꯀꯣ ꯀꯩꯝ ꯀꯤꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯅꯤꯅ 6 ꯍꯥꯎꯁꯇ ꯂꯩꯇꯥꯔꯒꯗꯤ ꯃꯪꯒꯜ ꯂꯩꯇꯥꯔꯒꯁꯨꯀꯣ ꯇꯨꯂꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯦꯔꯤꯌꯔ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯒ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯃꯥꯔꯆ ꯊꯥꯁꯤꯗ ꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯑꯣꯡꯂꯤ ꯖꯁ ꯔꯥಶꯤꯐꯜ ꯈꯛꯇꯅꯤꯀꯣ ꯍꯦꯜꯊꯀꯤ ꯍꯥꯟꯅ ꯌꯦꯡꯖꯔꯛꯀꯦ ꯁꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯕ꯭ꯔꯤꯁꯤꯛ ꯔꯥಶꯤꯐꯜꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯀꯣ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯏꯁꯥ ꯅꯣꯏꯈꯠꯄꯤꯔꯛꯄ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨ ꯃꯔꯝꯗꯤ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯐꯦꯠ ꯌꯥꯔꯤꯈꯩ ꯆꯥꯕꯤꯒꯅꯨ ꯍꯥꯏꯌꯦꯀꯣ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯅꯁꯥ ꯁꯣꯏꯗꯅ ꯅꯣꯏꯈꯠꯂꯝꯕ ꯌꯥꯏ
ꯄꯨꯛ ꯀꯪꯊꯣꯔꯛꯄ ꯌꯥꯏꯀꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯆꯥꯕꯤꯒꯅꯨꯀꯣ ꯐꯦꯠ ꯌꯥꯎꯕꯈꯩ ꯔꯤꯀꯣꯕꯔꯤꯕꯨꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯁꯤ ꯅꯣꯏꯕꯁꯤ ꯈꯛꯇꯅꯤꯀꯣ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯈꯟꯊꯔꯒ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯣ ꯍꯥꯏꯀꯣ ꯋꯥꯈꯜ ꯈꯟꯊꯗꯕꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯒꯗꯤ ꯁꯣꯏꯒꯅꯤ ꯍꯥꯏꯀꯣ ꯁ꯭ꯇꯗꯤꯗ ꯍꯥꯊꯨ ꯍꯥꯊꯨꯗꯤ ꯇꯧꯕꯤꯒꯅꯨ ꯂꯚ ꯂꯥꯏꯐꯇ ꯑꯣꯏꯔꯒꯗꯤ ꯅꯪꯁꯨ ꯉꯥꯏꯔꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯨ ꯉꯥꯏꯔꯦ ꯋꯥꯁꯦ ꯍꯥꯏꯅꯤꯡꯕꯗ ꯄꯪꯍꯥꯏꯗ ꯍꯥꯏꯗꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯔꯛꯄ ꯌꯥꯏꯀꯣ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯂꯩꯔꯦ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯂꯩꯍꯜꯂꯣ ꯅꯪꯅ ꯇꯥꯕꯗ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯀꯣ ꯃꯥ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒꯁꯨ ꯅꯪ ꯑꯗꯨꯝ ꯇꯥꯕ ꯃꯔꯝꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯇꯣ ꯅꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯅꯤꯅ ꯂꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯔꯁ ꯊꯥ ꯂꯛ ꯂꯩꯇꯦ ꯃꯦꯗꯒꯤ ꯂꯩꯀꯣ ꯑꯗꯨꯕꯨ ꯂꯛ ꯂꯩꯇꯦ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯆꯟꯗ꯭ꯔꯁꯤꯅ ꯅꯪꯒꯤ ꯂꯣꯔꯠ ꯑꯣꯏꯀꯣ ꯒꯨꯔꯨ ꯑꯣꯏ ꯂꯣꯔꯠ ꯍꯥꯏꯇꯥꯔꯦ ꯆꯟꯗ꯭ꯔꯃꯥꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯊꯕꯛ ꯌꯥꯔꯝꯗꯕꯁꯦ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯔꯝꯗꯕꯁꯦ ꯑꯁ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯔꯝꯃꯒ ꯅꯣꯡ ꯅꯤꯅꯤ ꯌꯥꯔꯛꯄꯒꯨꯝꯕ ꯑꯗꯩꯗꯤ ꯌꯥꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯌꯥꯗꯕꯒꯨꯝꯕ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗꯅ ꯂꯣꯏ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯌꯥꯅꯤꯅ ꯈꯜꯂꯒꯁꯨ ꯌꯥꯗꯕ ꯌꯥꯔꯣꯏ ꯀꯔꯝ ꯀꯥꯟ ꯌꯥꯗꯣꯏꯅꯣ ꯈꯜꯂꯒ ꯈꯪꯍꯧꯗꯅ ꯌꯥꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀோ ꯀꯦꯔꯤꯌꯔꯗ ꯁꯤꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯕ ꯈꯪꯍꯧꯗꯅ ꯑꯌꯦꯠꯄ ꯂꯥꯛꯄ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯀꯣ ꯈꯪꯍꯧꯗꯅ ꯑꯗꯣ ꯖꯣꯕꯀꯤ ꯑꯣꯏꯅꯗꯤ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯌꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯀꯣ ꯑꯦꯆꯤꯞꯃꯦꯟ ꯂꯩ ꯍꯥꯏ ꯀꯦꯔꯤꯌꯔꯗ ꯑꯦꯆꯤꯞꯃꯦꯟ ꯂꯩꯕ ꯍꯥꯏꯁꯦ ꯊꯕꯛ ꯈꯜꯂꯛꯄꯩ ꯆꯥꯟꯁ ꯋꯥꯡꯉꯦꯀꯣ ꯑꯗꯨꯃ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯤꯇꯪ ꯌꯥꯎꯒꯅꯤ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯂꯣꯏ ꯊꯣꯛꯂꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤꯀꯣ ꯃꯊꯪꯗ ꯃꯌꯥꯝ ꯙꯅꯨ ꯔꯥశꯤꯒꯤꯀꯣ ꯙꯅꯨ ꯔꯥశꯤꯒꯤꯁꯨ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯑꯗꯨꯒ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯦꯔꯤꯌꯔ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯌꯦꯡꯖꯔꯛꯀꯗꯧꯕꯅꯤꯀꯣ ꯑꯗꯨꯒ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯀꯅꯤ ꯑꯗꯨꯒ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯥꯔꯁ ꯊꯥꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦꯀꯣ ꯄꯨꯟꯅ ꯑꯗꯨꯝ ꯐꯔꯦ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯑꯅꯥꯕꯁꯦ ꯕ꯭ꯂꯗꯀꯤ ꯃꯔꯤ ꯂꯩꯅꯕꯒꯨꯝꯕꯗ ꯑꯗꯒꯤꯗꯤ ꯕ꯭ꯂꯗꯀꯤ ꯍꯥꯏꯁꯦ ꯑꯦꯂꯔꯖꯤꯒꯨꯝꯕ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯃꯤꯠꯀꯤ ꯃꯔꯤ ꯂꯩꯅꯕꯒꯨꯝꯕꯗ ꯑꯗꯨꯒꯨꯝꯕꯗ ꯅꯥꯅꯤ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯆꯤꯡꯒꯨꯝꯕ ꯑꯃ ꯌꯥꯎꯕ ꯌꯥꯏꯀꯣ ꯁ꯭ꯇꯗꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯣꯆꯤꯡꯒꯨꯝꯕ ꯑꯃ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯃꯤ ꯎꯅꯔꯒ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯪꯕ ꯈꯣꯠꯄ ꯃꯤꯒꯤ ꯃꯅꯥꯛ ꯆꯠꯇꯅ ꯍꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯃꯔꯩ ꯇꯧꯅꯕ ꯌꯥꯏꯀꯣ ꯈꯔ ꯈꯠꯅꯕ ꯆꯩꯅꯕ ꯊꯣꯛꯄ ꯌꯥꯏ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯒꯤ ꯑꯗꯨꯒ ꯍꯧꯔꯛꯄꯗꯗꯤ ꯊꯥ ꯍꯧꯔꯛꯄꯗ ಖꯤꯇꯪ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯒꯅꯤ ꯑꯗꯨꯒ ꯐꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯂꯚ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯒꯗꯤ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯂꯚ ꯂꯥꯏꯐꯇ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤ ꯅꯪꯉꯣꯟda ꯈꯠꯅ ꯍꯧꯒꯅꯤꯀꯣ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯐꯖꯅ ꯂꯦꯞꯄꯦ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯥꯅ ꯈꯠꯅꯍꯧꯔꯁꯨ ꯅꯪꯅ ꯂꯣꯏ ꯐꯥꯊꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯐꯥꯊꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯪꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯂꯩꯔꯦ ꯅꯪꯒꯤꯗꯤ ꯐꯩ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯒꯤ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯛ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥ ꯍꯧꯔꯛꯄꯗ ꯂꯩꯇꯦ ꯊꯥ ꯃꯌꯥꯏ ꯆꯜꯂꯛꯄꯗꯒꯤ ꯂꯛ ꯄꯤꯀꯣ ꯍꯧꯔꯛꯄꯗ ꯈꯤꯇꯪ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯔꯤꯌꯔꯗ ꯐꯥꯏꯅꯥꯟꯁ ꯄꯜꯂꯛꯏꯁꯦ ꯐꯥꯏꯅꯥꯟꯁꯀꯤ ꯒ꯭ꯔꯍ ꯌꯥꯎꯔꯛꯏꯁꯦ ꯀꯦꯔꯤꯌꯔꯗ ꯐꯥꯏꯅꯥꯟꯁ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯇꯣꯂꯣꯞꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯀꯝ ꯈꯔ ꯐꯥꯏꯅꯥꯟꯁ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯥꯎꯅ ꯑꯃ ꯂꯥꯛꯄꯒꯤ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯀꯣ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯂꯩꯔꯝꯕ ꯑꯗꯒꯤꯗꯤ ꯍꯟꯗꯛ ꯇꯧꯒꯦ ꯈꯟꯕ ꯉꯝꯃꯝꯗꯕ ꯑꯣꯏꯔꯒꯗꯤ ꯍꯟꯗꯛ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩꯔꯒ ꯍꯟꯗꯛ ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯔꯛꯄ ꯌꯥꯏꯀꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯊꯕꯛꯀꯤ ꯑꯣꯏꯅ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯊꯥꯁꯦ ꯑꯗꯨꯝ ꯗꯥꯎ ꯌꯥꯅ ꯄꯤꯕꯅꯤꯅ ꯊꯕꯛ ꯁꯣꯏꯗꯅ ꯐꯪꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯂꯝꯕꯤꯗꯤ ꯄꯤꯗꯦ ꯍꯥꯏꯕꯗꯤ ꯂꯛꯁꯦ ꯂꯩꯔꯤꯕꯅꯤꯅ ꯊꯕꯛꯁꯦ ꯏꯁꯥꯅ ꯊꯤꯖꯔꯒ ꯑꯗꯨꯝ ꯐꯪꯅꯤꯀꯣ ꯑꯗꯨꯒ ꯂꯝꯕꯤ ꯑꯣꯏꯅ ꯇꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦꯀꯣ ꯃꯊꯪꯗ ꯃꯀꯔ ꯔꯥశꯤꯒꯤꯀꯣ ꯃꯀꯔ ꯔꯥశꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯒ 2026ꯀꯤ ꯃꯥꯔꯁ ꯊꯥꯁꯤꯗ ꯃꯀꯔ ꯔꯥశꯤ ꯀꯩꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯅ ꯑꯩ ꯄꯨꯟꯅ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯁꯤꯅ ꯍꯦꯜꯊ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯀꯔ ꯔꯥశꯤꯒꯤꯁꯨ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨꯀꯣ ꯍꯦꯜꯊꯀꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯒ ꯕꯨꯠꯀ ꯔꯥꯍꯨꯒ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯁ꯭ꯀꯤꯟꯒꯤ ꯁꯤꯕꯨꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯁ꯭ꯀꯤꯟꯒꯨꯝꯕ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯏꯁꯥ ꯏꯊꯟꯇꯅꯦ ꯋꯥꯈꯜꯁꯦ ꯄꯨꯈꯟꯗ ꯈꯟꯖꯟꯕ ꯍꯥꯏꯗꯤ
ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯦ ꯀꯥꯏꯗꯅꯣ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯟꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯄ ꯌꯥꯏꯀꯣ ꯁ꯭ꯇꯗꯤꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏꯗꯅꯣꯃ ꯂꯩꯕꯁꯨ ꯌꯥꯏ ꯆꯠꯄꯁꯨ ꯌꯥꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯗꯤ ꯃꯇꯥꯡ ꯁ꯭ꯇꯗꯤ ꯑꯗꯨꯝ ꯐꯩꯀꯣ ꯌꯥꯝ ꯀꯟꯅ ꯑꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯁꯤ ꯈꯛꯇꯒꯤꯅꯦ ꯑꯗꯨꯒ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯂꯣꯔꯠꯁꯦ ꯐꯥꯔꯁꯠ ꯍꯥꯎꯁꯀ 5th ꯍꯥꯎꯁꯀꯗ ꯄꯨꯟꯅ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯔꯤꯂꯦꯁꯟ ꯑꯗꯨꯝ ꯁꯤ ꯑꯅꯤꯁꯦ ꯂꯩꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯗꯗꯤ ꯐꯍꯜꯂꯦꯀꯣ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯝꯗꯕ ꯂꯩꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯂꯥꯟꯕ ꯈꯣꯠꯄ ꯂꯣꯏ ꯈꯪꯖꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯌꯥꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯃꯀꯔꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯅꯤꯁꯨ ꯆꯟꯗ꯭ꯔꯁꯨ ꯄꯨꯟꯅ ꯂꯩꯔꯦ ꯁꯅꯤꯁꯤꯅ ꯌꯥꯝꯅ ꯇꯞꯅ ꯆꯠꯄ ꯒ꯭ꯔꯍꯅꯦꯕꯀꯣ ꯆꯟꯗ꯭ꯔꯃꯥꯁꯤꯅ ꯊꯨꯅ ꯆꯠꯄ ꯒ꯭ꯔꯍꯅꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯅꯪꯅ ꯑꯃ ꯈꯟꯕ ꯃꯥꯅ ꯑꯃ ꯈꯟꯕ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯀꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯃꯥꯅ ꯈꯜꯂꯤꯗꯣ ꯁꯨꯛꯆꯥꯟ ꯆꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ 7th ꯍꯥꯎꯁꯇ ꯅꯪ ꯒ꯭ꯔꯍ ꯑꯃꯠꯇꯅ ꯅꯪꯉꯣꯟꯗ ꯌꯦꯡꯖꯟꯗꯦꯕꯀꯣ 7th ꯍꯥꯎꯁꯇ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯗꯤ ꯐꯅꯤꯀꯣ ꯌꯥꯝꯅꯗꯤ ꯑꯩ ꯁꯤꯁꯨ ꯌꯥꯝ ꯐꯩꯗꯤ ꯍꯥꯏꯔꯣꯏ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯂꯚ ꯂꯥꯏꯐꯀꯤꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯀꯣ 50% ꯐꯩ 50% ꯐꯠꯇꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯂꯛꯀꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯍ ꯑꯍꯨꯝ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯒ꯭ꯔꯍ ꯑꯍꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯕꯨꯙꯁꯨ ꯋꯤꯛ ꯑꯣꯏꯌꯦꯀꯣ ꯑꯗꯨꯕꯨ ꯁꯅꯤ ꯂꯩ ꯁꯅꯤꯅꯗꯤ ꯅꯪꯉꯣꯟꯗ ꯑꯐꯕ ꯄꯤ ꯁꯅꯤ ꯅꯪꯒꯤ ꯂꯛꯀꯤ ꯍꯥꯎꯁꯇ ꯂꯩꯀꯣ ꯂꯛꯀꯤ ꯍꯥꯎꯁꯇ ꯁꯅꯤ ꯂꯩꯕꯅꯤꯅ ꯑꯃꯨꯛꯁꯨ ꯐꯩ ꯑꯗꯣ ꯂꯛꯀꯤ ꯑꯣꯏꯅꯁꯨ 50-50 ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯃꯔꯝꯗꯤ ꯁꯤ ꯒ꯭ꯔꯍ ꯑꯍꯨꯝꯁꯦ ꯇ꯭ꯔꯥꯟꯖꯤꯠ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯂꯛꯁꯤ ꯌꯥꯝ ꯐꯒꯗꯧꯅꯦꯕ ꯑꯗꯨꯕꯨ ꯁꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯉꯥꯛꯊꯣꯔꯛꯑꯅꯤꯀோ ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯕꯦꯅꯁꯁꯦ ꯁꯨꯀ꯭ꯔ ꯒ꯭ꯔꯍ ꯅꯪꯒꯤ 3rd ꯍꯥꯎꯁꯇ ꯂꯩ ꯑꯗꯨꯗꯨꯅ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯐꯔꯦ ꯃꯔꯝꯗꯤ ꯁꯨꯀ꯭ꯔ ꯕꯦꯅꯁ ꯍꯥꯏꯁꯦ ꯅꯪꯒꯤ ꯂꯛꯖꯔꯤ ꯄꯤꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅꯦ ꯑꯗꯨ ꯅꯪꯒꯤ 3rd ꯍꯥꯎꯁꯇ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯣꯏ ꯂꯩꯔꯅꯤ ꯊꯕꯛ ꯁ꯭ꯇ꯭ꯔꯒꯜꯕꯨꯗꯤ ꯈꯤꯇꯪ ꯂꯩꯅꯤꯀꯣ ꯍꯥꯏꯗꯤ ꯇꯟꯕ ꯈꯣꯠꯄ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯍꯧꯔꯛꯄꯗ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯤꯀꯣ ꯋꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨꯕꯨꯗꯤ ꯐꯔꯅꯤ ꯕꯦꯅꯁ ꯂꯩꯔꯕꯅꯤꯅ ꯐꯩ ꯀꯦꯔꯤꯌꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯀꯝꯄꯦꯅꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯀꯝꯄꯦꯅꯤ ꯊꯕꯛ ꯂꯥꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯅ ꯌꯥꯎꯅꯕ ꯇꯧꯕꯤꯌꯨꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯀꯨꯝꯚ ꯔꯥశꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥశꯤꯒꯤꯁꯨ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯀꯨꯝꯚ ꯔꯥశꯤꯒꯤꯁꯨ ꯍꯟꯗꯛ ꯊꯥꯁꯤꯗ ꯃꯥꯔꯆ ꯊꯥꯁꯤꯗ ꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯣꯡꯅꯤꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯅ ꯑꯣꯟꯂꯤ ꯖꯁ ꯔꯥꯁꯤꯐꯜꯒꯤꯅꯤꯀꯣ ꯍꯦꯜꯊ ꯁ꯭ꯇꯗꯤ ꯂꯚ ꯂꯥꯏꯐ ꯃꯦꯔꯦꯖ ꯂꯥꯏꯐ ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯦꯔꯤꯌꯔ ꯁꯤꯗ ꯌꯦꯡꯖꯔꯛꯀꯗꯣꯏꯅꯤꯀꯣ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊꯇ ꯍꯥꯏꯔꯒꯗꯤ ꯀꯣꯛꯇ ꯈꯛꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯑꯇꯣꯞꯄ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯅꯥꯕ ꯃꯔꯝꯗꯤ ꯔꯥꯍꯨꯒ ꯃꯪꯒꯜꯒ 1st ꯍꯥꯎꯁꯇ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯒꯗꯣꯏꯁꯦ ꯀꯩꯅꯣ ꯈꯪꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯊꯥ ꯍꯧꯔꯛꯄꯗꯅꯤꯀꯣ ꯑꯗꯨ ꯔꯤꯖꯜꯗꯤ ꯑꯐꯕ ꯐꯪꯅꯤꯀꯣ ꯋꯥꯈꯜ ꯆꯔꯥꯡꯅꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯔꯤꯖꯜꯗꯤ ꯑꯐꯕ ꯐꯪꯉꯦꯀோ ꯑꯗꯨꯒ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦꯀꯣ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯧꯕꯇꯕꯨ ꯑꯃꯨꯛ ꯁꯥꯎꯅ ꯑꯃꯨꯛ ꯐ ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯃꯆꯥꯗꯒꯤ ꯁꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯁꯨꯔꯌꯁꯨ ꯂꯩꯔꯦ ꯁꯅꯤꯁꯨ ꯄꯨꯟꯅ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯄꯥꯒ ꯃꯆꯥꯒꯅꯤꯀꯣ ꯑꯅꯤꯃꯛꯁꯦ ꯁꯨꯔꯌꯒ ꯁꯅꯤꯒꯁꯦ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒ ꯅꯪꯒꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯣꯔꯠ ꯇꯦꯝꯄꯔ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯂꯩꯕꯤꯒꯅꯨ ꯃꯔꯝꯗꯤ ꯁꯨꯔꯌꯅ 7th ꯍꯥꯎꯁꯇ ꯌꯦꯡꯉꯒ ꯂꯩꯕꯅꯤꯅ ꯑꯐꯕ ꯂꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤ ꯐꯩ ꯅꯣꯏꯕꯥꯅꯤ ꯌꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯂꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯂꯛꯁꯨ ꯑꯗꯨꯝ ꯄꯤꯔꯦ ꯂꯛꯁꯨ ꯂꯩꯔꯦꯀꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯅꯦꯖꯃꯦꯟꯒꯨꯝꯕꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯃꯦꯅꯦꯖꯃꯦꯟꯁꯦ ꯂꯣꯏ ꯆꯤꯡꯉꯦ ꯅꯪ ꯂꯤꯗꯔship ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯁꯨ ꯆꯦꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯈꯥꯡꯕꯗꯤ ꯀꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯥꯎꯕꯗꯤ ꯐꯠꯇꯦ ꯈꯥꯡꯕꯗꯤ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯁꯗꯟ ꯒꯦꯟ ꯁꯗꯟ ꯗꯥꯎꯟꯗꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯆꯦꯟꯖ ꯂꯥꯛꯄ ꯌꯥꯏ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯁꯤꯡꯗꯣ ꯁꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯐꯪꯗꯕ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯊꯕꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯀꯨꯝꯚ ꯔꯥశꯤ ꯑꯣꯏꯅ ꯐꯪꯕ ꯌꯥꯏ ꯃꯊꯪꯁꯤꯅ ꯑꯔꯣꯏꯕ ꯔꯥశꯤꯅꯤ ꯃꯤꯅ ꯔꯥశꯤꯒꯤꯀꯣ ꯃꯤꯅ ꯔꯥశꯤꯒꯤꯁꯨ 2026ꯀꯤ ꯃꯥꯔꯆ ꯊꯥꯒꯤ ꯔꯥశꯤꯐꯜꯁꯦ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯑꯗꯨꯒ 2026 ꯃꯥꯔꯆ ꯊꯥꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯄꯨꯟꯅ ꯔꯥశꯤꯁꯤꯡꯁꯤꯒꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯉꯁꯤꯁꯤꯅ ꯔꯥశꯤꯐꯜꯁꯦ
ꯍꯦꯜꯊꯅꯦ, ꯁ꯭ꯇꯗꯤꯅꯦ, ꯂꯚ ꯂꯥꯏꯐ, ꯃꯦꯔꯦꯖ ꯂꯥꯏꯐ, ꯂꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ, ꯑꯗꯨꯒ ꯀꯦꯔꯤꯌꯔꯒ ꯁꯤꯒꯤ ꯇꯔꯨꯛꯁꯤꯗ ꯌꯦꯡꯖꯔꯛꯀꯦꯀꯣ. ꯃꯤꯅ ꯔꯥꯁꯤꯒꯤ ꯒ꯭ꯔꯍꯒꯤ ꯇ꯭ꯔꯥꯟꯖꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯖꯔꯛꯄꯅꯤ. ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯈꯣꯡꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯕꯀꯣ, ꯑꯗꯨꯒ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯒꯨꯝꯕ ꯈꯛꯇꯅꯦꯀꯣ, ꯑꯇꯣꯞꯄ ꯂꯩꯇꯦ. ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯨꯗ ꯁ꯭ꯋꯤꯡ ꯂꯩꯒꯅꯤ. ꯑꯗꯨꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕꯀꯣ, ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ, ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤ. ꯑꯣꯕꯁꯇꯦꯀꯜꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ. ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯅ ꯃꯤꯅ ꯔꯥꯁꯤꯒꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ, ꯍꯣꯏ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯗꯨꯃꯥꯏꯅ ꯑꯦꯚꯔꯦꯖꯇ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯀꯣ. ꯑꯗꯨꯕꯨ ꯅꯪ ꯉꯁꯥꯏ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕꯁꯦ ꯁꯤꯇ ꯉꯝꯃꯒꯗꯤ ꯑꯐꯕ ꯑꯣꯏꯔꯛꯄ ꯌꯥꯏ. ꯑꯗꯨꯒ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯂꯚ ꯂꯥꯏꯐꯇꯁꯨ ꯑꯞ ꯗꯥꯎꯟ ꯂꯩꯔꯦꯀꯣ. ꯅꯪꯅꯁꯨ ꯅꯪꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯦꯅ ꯂꯩꯔꯦ, ꯃꯥꯅꯁꯨ ꯃꯥꯅ ꯈꯜꯂꯤꯗꯨ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅꯀꯣ. ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯃꯨꯗ ꯁ꯭ꯋꯤꯡ ꯈꯔ ꯇꯧꯕ ꯌꯥꯏꯀꯣ. ꯑꯗꯨꯒ ꯑꯞ ꯗꯥꯎꯟ ꯑꯗꯨꯝ ꯂꯩꯔꯦ ꯂꯚ ꯂꯥꯏꯐꯁꯦ. ꯑꯗꯨꯒ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯦꯔꯦꯖ ꯂꯥꯏꯐꯇꯁꯨ ꯋꯥ ꯃꯆꯥ ꯃꯆꯥꯗ ꯈꯠꯅꯕ ꯌꯥꯏꯀꯣ. ꯑꯗꯨꯅ ꯋꯥ ꯃꯆꯥ ꯃꯆꯥꯁꯦ ꯈꯠꯅꯕꯤꯒꯅꯨ. ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ, ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ. ꯂꯛꯀꯤ ꯑꯣꯏꯅꯁꯨ ꯈꯤꯇꯪ ꯋꯥꯠꯂꯦꯀꯣ. ꯑꯗꯨ ꯌꯥꯔꯒꯗꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯃꯥꯔꯁ ꯊꯥꯁꯦ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯂꯩꯇꯥꯔꯒꯗꯤ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯇꯞꯊꯕꯤꯌꯨꯀꯣ, ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣ. ꯌꯥꯔꯒꯗꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤꯗꯤ ꯂꯛꯄꯤꯀꯣ, ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯑꯣꯏꯅ ꯇꯧꯕꯤꯌꯣ. ꯈꯤꯇꯪ ꯋꯥꯠꯂꯦꯀꯣ. ꯑꯗꯨꯒ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯐꯩ, ꯃꯔꯝꯗꯤ ꯕ꯭ꯔꯍꯁꯄꯇꯤꯁꯦ ꯁꯞꯄꯣꯔꯠꯇ, ꯅꯪꯒꯤ ꯀꯦꯔꯤꯌꯔꯗꯗꯤ ꯁꯞꯄꯣꯔꯠꯇ ꯂꯩꯌꯦꯕ ꯕ꯭ꯔꯍꯁꯄꯇꯤꯁꯦ. ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯐꯩ. ꯑꯗꯨꯒ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯂꯩꯔꯒꯁꯨ ꯅꯪꯅ ꯎꯖꯗꯕꯅꯤ. ꯑꯗꯨꯕꯨ ꯂꯝꯕꯤꯗꯣ ꯊꯤꯕꯤꯌꯣꯀꯣ, ꯊꯕꯛ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ. ꯑꯗꯨꯒ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯊꯤ ꯇꯥꯔꯒꯗꯤ ꯂꯛꯁꯦ ꯂꯩꯇꯕꯩꯅꯦꯕ ꯅꯪꯒꯤ ꯂꯝꯕꯤ ꯄꯤꯔꯁꯨ ꯅꯪꯅ ꯎꯗ꯭ꯔꯤꯗꯣ. ꯑꯗꯣ ꯂꯝꯕꯤꯁꯦ ꯊꯤꯕꯤꯌꯣꯀꯣ. ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤ.